ꯑꯩꯁꯦ ꯑꯣꯏꯗꯣꯏꯔ ꯑꯣꯏꯔꯣꯏꯗꯣꯏꯔ ꯈꯪꯗꯦꯕ ꯄꯥꯡꯈꯣꯛꯂꯥꯗꯣ ꯀꯤꯅ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒꯦ ꯑꯗꯩ ꯁꯣꯝꯗ ꯃꯣꯏꯅ ꯉꯥ ꯊꯣꯡꯕ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯀꯨꯀꯔꯁꯤꯁꯨ ꯁꯤꯇꯤ 3ꯂꯛ ꯇꯥꯈ꯭ꯔꯕꯅꯦꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯤꯡꯁꯤꯡ ꯃꯃꯤꯗ ꯆꯪꯕꯤꯔꯛꯂꯤꯕ ꯆꯦꯅꯦꯜꯁꯤꯕꯨꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯆꯪꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯅꯤꯡꯁꯤꯡ ꯃꯃꯤꯅ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯂꯦꯞꯇꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯂꯤꯕ ꯃꯊꯦꯜ ꯑꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯃꯌꯥꯝ ꯎꯔꯒꯗꯤ ꯑꯗꯨꯝ ꯈꯪꯕꯁꯨ ꯌꯥꯎꯔꯝꯃꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯎꯇꯤ ꯑꯁꯪꯕ ꯍꯥꯏꯗꯣ ꯑꯝꯇꯪ ꯊꯣꯡꯒꯦꯅ ꯇꯧꯕꯅꯦꯕ ꯑꯃꯨꯛꯇꯐꯥꯎ ꯊꯣꯡꯗ꯭ꯔꯤ ꯑꯗꯣ ꯑꯝꯇ ꯊꯣꯡꯒꯦ ꯉꯁꯤꯗꯤ ꯑꯗꯣ ꯑꯩꯅ ꯃꯅꯥ ꯃꯁꯤꯡ ꯍꯦꯛ ꯀꯥꯏꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯁꯤꯒꯤ ꯍꯧꯔꯤꯕ ꯄꯥꯡꯈꯣꯛꯁꯤꯡꯁꯦ ꯃꯊꯟꯇ ꯍꯧꯖꯔꯛꯄꯅꯦꯕ ꯑꯗꯣ ꯂꯦꯡꯒꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯀꯤꯔꯤꯕ ꯑꯩꯅ ꯃꯊꯟꯇ ꯍꯧꯔꯛꯄꯅꯤꯁꯦ ꯀꯌꯥꯝꯗꯤ ꯆꯥꯎꯅ ꯐꯖꯩꯅꯣ ꯌꯦꯡꯉꯨ ꯊꯣꯡꯅꯒ ꯆꯥꯔꯗꯤ ꯍꯥꯎꯗꯧ ꯃꯥꯟꯕꯅꯤ ꯌꯦꯡꯉꯨ ꯑꯗꯣ ꯑꯁꯤꯒꯤ ꯃꯅꯥ ꯈꯔ ꯍꯦꯛ ꯀꯥꯏꯅ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩ ꯀꯤꯁꯨ ꯂꯦꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯁꯤ ꯑꯆꯥꯕꯔꯥ ꯃꯅꯥꯔ ꯆꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯃꯥꯏꯅ ꯃꯅꯥ 3 ꯃꯔꯤ ꯍꯦꯛꯂꯦ ꯑꯩꯁꯦ ꯑꯃꯨꯛꯇꯐꯥꯎꯁꯨ ꯊꯣꯡꯗꯤ ꯆꯥꯁꯨ ꯆꯥꯖꯗꯦꯕ ꯑꯗꯣ ꯑꯁꯪꯕ ꯃꯅꯥꯁꯦ ꯀꯩ ꯃꯅꯥꯅꯣ ꯍꯥꯞꯇꯣꯏꯁꯦꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯥꯏꯔꯦꯟ ꯃꯇꯣꯟ ꯃꯆꯥꯒꯁꯨ ꯍꯦꯛꯑꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯅꯥꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯋꯥꯏꯖꯥꯔ ꯂꯣꯟꯕ ꯃꯅꯥꯗꯣ ꯍꯋꯥꯏꯖꯥꯔ ꯑꯣꯝꯕꯗꯣ ꯂꯣꯜꯂꯒ ꯑꯗꯨꯏ ꯃꯅꯥꯗꯨꯅꯦꯕ ꯑꯁꯤꯒꯤ ꯃꯅꯥ ꯑꯅꯧꯕꯁꯦ ꯆꯝꯊꯣꯡ ꯊꯣꯡꯅ ꯆꯥꯅꯩꯒꯁꯨ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩꯅ ꯑꯃꯨꯛꯐꯥꯎꯗꯤ ꯆꯥꯗ꯭ꯔꯤꯀꯣ ꯑꯗꯣ ꯃꯅꯥ ꯈꯛꯇꯪ ꯅꯧꯇꯛ ꯇꯧꯕ 2ꯈꯛ ꯍꯦꯛꯑꯒꯦ ꯍꯥꯏꯅ ꯁꯤꯗꯒꯤ ꯁꯤꯁꯨ ꯍꯥꯞꯀꯦ ꯃꯅꯥ 2ꯈꯛꯇꯪ ꯍꯦꯛꯑꯦ ꯑꯩꯒꯤ ꯃꯣꯔꯣꯛ ꯄꯥꯝꯕꯤꯅꯤ ꯑꯩꯒ ꯇꯣꯉꯥꯟ ꯈꯔ ꯂꯧꯒꯦ ꯍꯣꯔꯦꯟ ꯎꯇꯤꯗ ꯍꯥꯟꯕꯗꯩꯅ ꯍꯤꯡꯅ ꯍꯥꯞꯄꯗꯣ ꯍꯪꯒꯣꯏ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯂꯧꯊꯣꯛꯑꯒ ꯍꯥꯞꯀꯦ ꯑꯗꯣ ꯂꯧꯔꯤꯉꯩꯗ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯂꯧꯁꯜꯂꯦꯕ ꯇꯣꯉꯥꯟꯁꯦ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯛꯁꯦ ꯌꯣꯠꯄ ꯌꯥꯗꯦꯀꯣ ꯊꯥꯡꯖꯤꯡ ꯁꯦꯡꯅ ꯉꯥ ꯆꯥꯗꯕ ꯗꯤꯟ ꯑꯣꯏꯔꯒꯗꯤ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯇꯣꯉꯥꯟꯁꯦ ꯑꯃꯦꯠꯄꯤꯁꯦ ꯌꯥꯝ ꯆꯥꯒꯜꯂꯤ ꯏꯃꯥꯍꯣꯏꯁꯨ ꯉꯥ ꯊꯣꯡꯉꯒꯅꯤ ꯃꯆꯤꯗ ꯑꯃꯦꯠꯄꯤ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯑꯗꯣ ꯑꯩꯅ ꯀꯨꯀꯔꯗ ꯑꯣꯏꯅ ꯊꯣꯡꯗꯣꯏꯅꯤ ꯀꯨꯀꯔꯁꯦ ꯊꯥꯡꯒꯠꯂꯦꯅ ꯊꯥꯎ ꯍꯥꯞꯄꯦ ꯈꯔ ꯑꯗꯩꯗꯤ ꯌꯦꯅꯝ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ ꯑꯗꯩ ꯌꯦꯡꯉꯣ ꯑꯩꯅꯅꯦ ꯄꯥꯡꯈꯣꯛꯂꯥꯗꯣ ꯃꯌꯥꯝꯕꯨꯗꯤ ꯍꯦꯛꯂꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯀꯤꯔꯦ ꯂꯦꯡꯉꯗꯤ ꯊꯣꯡꯉꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯆꯥꯕ ꯌꯥꯗ꯭ꯔꯗꯤ ꯑꯩꯅꯅꯦ ꯑꯗꯣ ꯌꯦꯟꯗꯦꯝ ꯃꯅꯥ ꯑꯃꯁꯨ ꯍꯥꯞꯄꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯌꯦꯟꯗꯦꯝ ꯃꯅꯥꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯍꯦꯛꯎꯕꯅꯦꯕ ꯃꯅꯥꯁꯦ ꯄꯥꯡꯈꯣꯛꯂꯥꯁꯦ 2ꯈꯛꯇꯪ ꯍꯥꯞꯆꯜꯂꯦ ꯑꯝꯇꯒ ꯀꯛꯇ꯭ꯔꯦ ꯁꯨꯝ ꯃꯄꯨꯡ ꯑꯣꯏꯅ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯩꯗꯤ ꯍꯧꯖꯤꯛ ꯀꯩ ꯍꯥꯞꯇꯣꯏꯅꯣꯗꯁꯦ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯖꯅꯥ ꯃꯅꯥꯗꯣ ꯃꯣꯔꯤꯡꯒꯥ ꯂꯤꯞ ꯀꯥꯏꯅ ꯍꯥꯏꯅꯗ꯭ꯔꯅꯦ ꯑꯗꯨꯅꯦꯕ ꯗ꯭ꯔꯝ ꯁ꯭ꯇꯤꯛꯇꯣ ꯑꯗꯨꯒꯤ ꯃꯅꯥꯅꯤꯁꯦ ꯁꯖꯅꯥ ꯃꯅꯥ ꯑꯩꯅ ꯁꯤ ꯊꯣꯡꯒꯥꯏꯅ ꯄꯨꯍꯜꯂꯛꯄꯅꯦꯕꯅꯦ ꯑꯁꯤ ꯍꯥꯞꯄꯦ ꯑꯁꯪꯕꯁꯦ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯂꯩ ꯑꯗꯨꯝ ꯍꯥꯞꯆꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯑꯁꯤꯁꯨ ꯆꯥꯕ ꯌꯥꯕ ꯄꯣꯠꯅꯤ ꯁꯪꯉꯦꯅꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯅꯥꯗꯣ ꯍꯋꯥꯏꯖꯥꯔ ꯑꯣꯝꯕ ꯃꯅꯥꯗꯣ ꯑꯗꯨꯁꯨ ꯍꯥꯞꯆꯜꯂꯦ 2ꯈꯛꯁꯦ ꯑꯗꯨꯒ ꯀꯩꯅꯣꯁꯦ ꯃꯥꯏꯔꯦꯟ ꯃꯇꯣꯟꯁꯤꯡꯒ ꯑꯁꯤꯗꯤ ꯈꯤꯇꯪ ꯀꯛꯑꯒ ꯍꯥꯞꯀꯦꯀꯣ ꯄꯥꯡꯈꯣꯛꯂꯥꯗꯨꯗꯤ ꯀꯛꯎꯔꯒ ꯑꯃꯨꯛ ꯂꯦꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯛꯈꯤꯗ꯭ꯔꯦ ꯑꯗꯩ ꯁꯤꯒ ꯂꯩꯔꯦ ꯆꯦꯡ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯃꯣꯇꯣꯔ ꯇꯪꯈꯥꯏꯒ ꯃꯣꯇꯣꯔꯒꯅꯤ ꯑꯗꯣ ꯑꯁꯨꯃꯥꯏꯅ ꯑꯩ ꯑꯃꯨꯛꯐꯥꯎꯁꯨ ꯊꯣꯡꯗꯦꯀꯣ ꯑꯍꯥꯟꯕꯅꯤ ꯊꯣꯡꯖꯔꯤꯁꯦ ꯆꯥꯐꯥꯎꯁꯨ ꯆꯥꯗ꯭ꯔꯤ ꯑꯗꯩ ꯍꯥꯞꯆꯜꯂꯦ ꯁꯨꯃꯥꯏꯅ ꯑꯃꯨꯛꯀꯁꯨ ꯊꯣꯡꯗꯦꯕ ꯃꯌꯥꯝ ꯆꯦꯡ ꯈꯔ ꯍꯥꯞꯄꯦ ꯍꯋꯥꯏ ꯒꯅꯣ ꯍꯥꯞꯄꯦ ꯃꯅꯥ ꯃꯁꯤꯡ ꯂꯣꯏꯅ ꯍꯥꯞꯄꯦꯀꯣ ꯊꯨꯝ ꯍꯥꯞꯄꯒꯦ ꯑꯗꯣ ꯁꯪꯗꯣꯏꯔꯥ ꯁꯪꯉꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯩꯅ ꯁꯨꯊꯥ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯜꯂꯦ ꯎꯇꯤ ꯁꯨꯊꯥ ꯑꯗꯣ ꯑꯩꯅ ꯊꯣꯡꯁꯦ ꯆꯨꯝꯃꯤꯔꯥ ꯆꯨꯝꯗ꯭ꯔꯤꯔꯁꯨ ꯈꯪꯗꯦꯀꯣ ꯃꯌꯥꯝꯅ ꯈꯪꯕ ꯍꯥꯏꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯍꯥꯏꯗꯣ ꯈꯔ ꯑꯗꯨꯝ ꯇꯥꯛꯄꯤꯔꯛꯎ ꯑꯗꯣ ꯑꯩꯅ ꯇꯣꯉꯥꯟꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯃꯨꯛꯈꯛ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯑꯩꯅ ꯑꯋꯥ ꯐꯗꯤꯒꯣꯝꯒꯅꯦ ꯌꯦꯅꯝꯒ ꯈꯔ ꯀꯨꯞꯅ ꯁꯣꯏꯔꯒ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯜꯂꯦ
ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯏꯁꯤꯡ ꯑꯁꯥꯕꯅꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯁꯦ ꯆꯨꯝꯃꯤꯔꯥ ꯂꯥꯜꯂꯤꯔꯁꯨ ꯈꯪꯗꯦ ꯑꯈꯪꯕꯁꯤꯡ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯦꯡꯕꯤꯔꯒꯗꯤ ꯑꯗꯨꯝ ꯈꯔ ꯇꯥꯛꯄꯤꯔꯛꯎꯀꯣ ꯑꯩꯁꯦ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦꯕ ꯄꯥꯡꯈꯣꯛꯂꯥꯗꯣ ꯀꯤꯅ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯌꯨ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒꯦ ꯑꯗꯩ ꯁꯣꯝꯗ ꯃꯣꯏꯅ ꯉꯥ ꯊꯣꯡꯒꯠꯀꯦ ꯈꯔ ꯉꯥ ꯊꯣꯡꯕ ꯍꯧꯒꯠꯂꯒꯦ ꯕꯥꯎꯒꯤ ꯃꯀꯣꯛꯅꯦꯕ ꯑꯩꯅ ꯊꯣꯡꯉꯤ ꯎꯇꯤꯁꯦ ꯆꯥ ꯌꯥꯗ꯭ꯔꯗꯤꯀꯣ ꯍꯌꯦꯡ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯅ ꯍꯧꯖꯤꯛ ꯉꯥꯁꯦ ꯈꯔ ꯊꯣꯡꯉꯤ ꯉꯥꯁꯤꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯊꯣꯡꯕꯒꯤꯅꯤꯅꯦ ꯑꯩꯅ ꯎꯇꯤꯁꯦ ꯑꯍꯦꯟꯕ ꯑꯗꯨꯝ ꯊꯣꯡꯉꯤꯅꯦ ꯇ꯭ꯔꯥꯏ ꯇꯧꯔꯤꯅꯦꯕ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗꯣꯏꯔꯥ ꯆꯥꯕ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯑꯗꯨꯒꯤ ꯎꯇꯤꯁꯦ ꯑꯗꯨꯝ ꯈꯔ ꯊꯣꯡꯕꯅꯤ ꯉꯥꯁꯦ ꯊꯣꯡꯅꯅꯤ ꯑꯗꯣ ꯎꯇꯤ ꯈꯛꯇ ꯊꯣꯡꯉꯒꯗꯤꯁꯨ ꯌꯥꯔꯣꯏꯕ ꯆꯥꯕ ꯌꯥꯔꯝꯗ꯭ꯔꯗꯤꯀꯣ ꯑꯩ ꯑꯥꯂꯨꯁꯦ ꯉꯧꯔ ꯂꯣꯏꯔꯒ ꯉꯥ ꯃꯀꯣꯛꯁꯤꯡ ꯍꯥꯞꯆꯜꯂꯦ ꯕꯥꯎꯒꯤ ꯃꯀꯣꯛꯅꯦꯕ ꯁꯤ ꯍꯥꯞꯆꯜꯂꯦ ꯉꯥ ꯃꯀꯣꯛꯁꯤ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯈꯤꯒꯦ ꯉꯥ ꯃꯀꯣꯛ ꯊꯣꯡꯕꯁꯨ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯃꯣꯗꯤ ꯀꯣꯟꯊꯣ ꯍꯥꯏꯅꯕꯅꯤ ꯕꯦꯡꯒꯣꯂꯤꯗꯗꯤ ꯃꯣꯗꯤ ꯀꯣꯟꯊꯣ ꯀꯧꯕꯅꯦꯕ ꯑꯥꯂꯨꯒ ꯇꯧꯔꯒ ꯊꯣꯡꯉꯦ ꯇꯦꯖꯄꯇꯥ ꯍꯥꯞꯄꯤ ꯑꯩꯅ ꯉꯁꯥꯏ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯗꯥꯜꯆꯤꯅꯤꯁꯨ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯤ ꯍꯣꯔꯦꯟ ꯊꯥꯡꯂꯝꯗꯥꯏꯗ ꯑꯃꯨꯛ ꯒꯔꯝ ꯃꯁꯂꯥ ꯍꯥꯞꯀꯅꯤ ꯃꯌꯥꯝꯁꯤꯒ ꯑꯩꯒꯤ ꯉꯥ ꯊꯣꯡꯕ ꯂꯣꯏꯅ ꯂꯩꯔꯦ ꯑꯗꯣ ꯀꯨꯀꯔꯁꯤꯁꯨ ꯁꯤꯇꯤ 3ꯂꯛ ꯇꯥꯈ꯭ꯔꯕꯅꯦꯕ ꯃꯌꯥꯝ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯋꯥꯅ ꯊꯣꯡꯖꯔꯒ ꯑꯩꯒꯤ ꯎꯇꯤ ꯑꯁꯪꯕꯁꯦ ꯑꯣꯏꯗ꯭ꯔꯦ ꯁꯨꯛꯇ꯭ꯔꯤꯛ ꯁꯪꯕ ꯍꯥꯏꯗꯣ ꯑꯣꯏꯗꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯘꯤ ꯆꯥꯃꯁ ꯑꯝꯇꯪꯒ ꯍꯥꯞꯄꯤꯒꯦꯀꯣ ꯘꯤꯁꯨ ꯍꯥꯞꯅꯕꯅꯦꯕ ꯁꯪꯒꯣꯝꯁꯨ ꯍꯥꯞꯄ ꯎꯏꯀꯣ ꯑꯩꯅ ꯃꯤꯒꯤꯗ ꯑꯗꯣ ꯑꯩꯗꯤ ꯁꯪꯒꯣꯝꯗꯤ ꯍꯥꯞꯇ꯭ꯔꯦ ꯘꯤꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯩꯅ ꯌꯨꯝꯗ ꯁꯦꯝꯖꯕ ꯘꯤꯅꯦꯕꯀꯣ ꯁꯦ ꯌꯨꯝꯗ ꯁꯦꯝꯕ ꯘꯤꯅꯤ ꯘꯤꯁꯦ ꯈꯤꯇꯪ ꯍꯥꯞꯀꯦ ꯑꯗꯣ ꯑꯩꯒꯤꯁꯦ ꯑꯣꯏꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯝ ꯑꯩ ꯃꯊꯪꯗ ꯑꯃꯨꯛꯀ ꯊꯣꯡꯒꯅꯤ ꯑꯩꯒꯤꯁꯦ ꯉꯁꯤꯒꯤꯁꯦ ꯐꯥꯔꯁꯅꯤꯀꯣ ꯑꯩꯒꯤꯁꯦ ꯃꯌꯥꯝ ꯁꯪꯗ꯭ꯔꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯕ ꯍꯥꯏꯗꯣ ꯑꯣꯏꯗ꯭ꯔꯦ ꯑꯍꯥꯟꯕ ꯊꯣꯡꯖꯕꯅꯦ ꯑꯗꯨꯅ ꯈꯪꯗꯕ ꯃꯊꯪꯗ ꯑꯃꯨꯛꯀ ꯊꯣꯡꯈꯤꯗꯣꯏꯅꯦ ꯃꯌꯥꯝꯅ ꯁꯪꯇ꯭ꯔꯤꯛ ꯁꯪꯅ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪꯒ ꯊꯣꯡꯈꯤꯒꯦ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯅ ꯋꯥꯅ ꯊꯣꯡꯖꯕ ꯑꯃꯨꯛꯇꯁꯨ ꯊꯣꯡꯗ꯭ꯔꯤꯕ ꯑꯣꯏꯁꯜꯂꯨ ꯌꯥꯗ꯭ꯔꯕ ꯑꯩꯒꯤ ꯁꯪꯖꯤꯜꯂꯨ ꯌꯥꯗ꯭ꯔꯕ ꯑꯁꯤꯗꯤ ꯉꯥ ꯃꯀꯣꯛ ꯊꯣꯡꯕꯗꯨꯅꯤꯀꯣ ꯑꯁꯤꯅ ꯑꯩꯒꯤ ꯁꯪꯖꯤꯜꯂꯨ ꯌꯥꯗ꯭ꯔꯕ ꯃꯆꯨ ꯁꯪꯉꯨ ꯌꯥꯗ꯭ꯔꯕ ꯃꯆꯨꯁꯦ ꯁꯪꯖꯜꯂꯨ ꯌꯥꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯍꯟꯁꯤꯡꯗꯤ ꯆꯥꯟꯅꯈ꯭ꯔꯦꯕ ꯏꯃꯥꯅ ꯍꯥꯏꯕ ꯅꯪꯒꯤꯁꯤꯗꯤ ꯐꯥꯒꯤꯒꯤ ꯎꯇꯤ ꯑꯁꯪꯕꯅꯦ ꯅꯦꯇꯣꯟꯗꯤ ꯑꯗꯨꯝ ꯍꯥꯎꯔꯦ ꯍꯥꯏꯅꯗꯤ ꯆꯥꯈ꯭ꯔꯦ ꯑꯗꯨꯒ ꯎ ꯃꯣꯔꯣꯛꯀ ꯀꯩꯅꯣꯒ ꯇꯣꯉꯥꯒ ꯇꯤꯜꯍꯧ ꯇꯧꯔꯒ ꯑꯃꯦꯠꯄꯤ ꯑꯃ ꯃꯦꯠꯂꯦꯀꯣ ꯁꯣꯝ ꯁꯥꯏꯗꯇ ꯌꯥꯎꯔꯤꯁꯦ ꯕꯣꯔꯥ ꯑꯃꯒ ꯑꯗꯨꯅꯤ ꯑꯩꯅ ꯍꯩꯇꯅ ꯑꯍꯥꯟꯕ ꯊꯣꯡꯕꯁꯦ ꯃꯆꯨꯁꯦ ꯁꯪꯉꯨ ꯌꯥꯗ꯭ꯔꯦ ꯑꯩ ꯑꯃꯨꯛꯀꯁꯨ ꯊꯣꯡꯅꯕ ꯍꯣꯠꯅꯈꯤꯒꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯈꯔ ꯇꯥꯛꯄꯤꯔꯛꯎ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯍꯥꯏꯗꯣ ꯀꯩꯀꯩ ꯍꯥꯞꯇꯣꯏꯅꯣ ꯍꯥꯏꯗꯣ ꯏꯃꯥ ꯍꯣꯏꯅꯗꯤ ꯍꯥꯏꯕ ꯆꯒꯦꯝ ꯎꯇꯤ ꯍꯥꯏꯅ ꯆꯦꯡ ꯆꯒꯦꯝꯒ ꯄꯨꯟꯅ ꯇꯣꯛꯁꯨꯗ ꯁꯨꯗꯣꯏꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯅ ꯌꯥꯝ ꯀꯨꯏꯅꯗꯒꯤ ꯑꯝꯇꯪ ꯊꯣꯡꯒꯦꯅ ꯈꯟꯖꯔꯒ ꯑꯍꯥꯟꯕ ꯊꯣꯡꯖꯕꯁꯦ ꯐꯖꯗꯤ ꯐꯖꯗ꯭ꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯆꯥꯟꯅꯈ꯭ꯔꯦ ꯃꯣꯏꯅꯗꯤ ꯍꯥꯎꯔꯤꯕꯨꯗꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯆꯨꯁꯤꯗꯤ ꯁꯪꯉꯨꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯑꯃꯨꯛꯀ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯊꯣꯡꯒꯦ ꯍꯣꯠꯅꯒꯦ ꯃꯥꯟꯅꯕ ꯑꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝꯒ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯁꯤꯀꯣ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯥ ꯑꯗꯨꯁꯨ ꯈꯔ ꯇꯥꯛꯄꯤꯔꯝꯃꯨ ꯑꯗꯣ ꯍꯥꯎꯔꯤꯕꯨꯗꯤ ꯑꯩꯅ ꯍꯥꯏꯔꯝꯃꯦꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯆꯥꯟꯅꯈ꯭ꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡꯁꯤꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ